Lengakasu sanariba kuki lalawalo KRA gi Lieutenant ni haiba mioy ama Nongmeina panbadagi soktuna North AOC da laiba Ras Medicity da laikana kray soglaba mioy adugi maming Gagau Khongsai atopa ming Albert Khongsai sahi kuntraga mari abokpa Palet Khongsai kawi cycle gi Galam village tagi ni hairi thaudo asigi matangda TOMTV na police tagi fongba pawgi matung inadi ngarang numidang pung nipan makhairom taba matamda Gagau Khongsai atopa ming Albert Khongsai lalawbaluk adugi atopa keder kharaga atopa mission kharaga loinana Kangpopi PS ki manung sanba mission compound da yu thakmina ki hairi Maduda Albert Khongsai masana paiba 9mm ki pistol yu thakminaba aduda yauba mission amana mullaba matungda Nongmeina kapkhibani Maduda Albert Khongsai ki thabakta Nongmei maru ama pandona sokhibani hairi thaudo adu thokraba matungda soklaba miyoi adu Ras Medicity da pukatuna laikanaki mahang ngasi ayok pung 13 da matamda operation tawduna Nongmei maru adu lokthokrai thoina khudong thilingai oidrei hojik hospital aduge post operation ward da laikanari hairi Ras Medicity daki phangba pawgi matung inadi mahak ngasi nongalamdai pung 3 taba matamda hospital da pukhalakibani hospital gi admission report tadi Gagau Khongsai laifam Kangpopi ward number 13 haina lai saira sida Kangpopi police ki OC dagi phangba pawgi matung inadi thaudok adu thokre haibadi sumle adu moinamak thaudok adugi maramda kanagumba amatana sab sab report pirakpa leitre thaudok adugi maram thijin bagi thabak sathari hairi